Ministry of Home Affairs na Northeast Thamnaba Armed Forces Special Powers Act Afspa gi matang da review mifam pangthokrai Army na thabak tawbada nungaina ba Manipuri Police Station tarani thoida Nouna ek assistant hanaba Taksinkhre haina official oiba paw amana hairi The Hindu Pawse gi report amagi matungina Mars kunda Union Home Ministry gi maike dige makoina mayai tangba loduna pangthokiba Northeast Thamnaba Afspa gi review mifam da Army gi maike dige Manipur gi Tampa ki Police Station tarani thoida Nouna ek assi Thamnaba wafam thamlakibani hairi report asina makha taribana Masida thabak oina lokhalak pahibasi MHA na aroiba warep laurkadabani hairi haukiba sahi lisingani kunmari gi November tang tara marida Manipur gi police station taramapan gi manungda police station tarungna konba mafamda Nouna ek asi thamjalikhiba laikrai ngarangi mifam aduda Manipur Valley district singase Afspa gi makhada Thamnaba army gi maiked gi proposal thamlakibani hairi Assam Nagaland Arunachal Pradesh amadi Manipura chana haliba ek asigi matangda multi agency sing yaurga mifam ama haukiba March 18da ministry na kaukiba laikrai tha taruke state marida thamkiba reserve area status lakliba tang kunthra mathoida loiragani masi sangdoke na targana loktoke harbadi security gi phibam sing review tawrga ministry amadi state lengana notification thokadabani Hojiki oina Nagaland amadi Arunachal Pradesh ta ministry na reserve area status notification si thokpani adubu Manipur amadi Assam gi di state lengana notification thoksabani haina report asita palli